Ahanmamaktada Mingselmanipur na miyamu taram okcheri. Ngasi channel asina pujarakliba film asigi maming Mockingjay Part-1. Movie asi da Hunger Game hariba film asigi suba part ni. Mamangi parsing haibadi Part-1 amadi Part-2 asi channel asina hanan explain tawjakrabani. Parsing asibu yengbidriba asini nausingna movie asigi mathang manaw naina chatharakliba wari asibu khangnabagidamag parsing asibu hana yengbinaba ningsingjari. Movie asi 2014 da release tawkhi aduga masina fangkhiba rating singna IMDb da 10 ga manung 6.6, Prime Video da 10 ga manung 6.6, Amazon.in da 5 ga manung 4.7 sa duga Google users na 80% ki like piraba movie amani. Movie ista saktam langliba maruiba myoy singdi film asigi protagonist oribi Katniss Everdeen ki saktam da America ki maming laribi actress Jennifer Lawrence, President Almacon ki saktam da Julianne Moore, Gail ki saktam da Liam Hemsworth, Peter ki saktam da Josh Hutcherson sama di film asigi villain oriba President Snow ki saktam da Donan Sutherland. Fare mayam adure huju film asigi wari liba haujarage. Marakta soy ki langki biar ko matam da ngakpiu hai ba humsi miyam da thamjari. Movie asigi ahuba sinda Katniss Everdeen asi ama makasin amada yam pakana phamduna laiba si ulagi. Aduga masinda sumna murum soli. Thabak ama hauba matam da yam laina asama mawng da haugadabani. Aduga tawgadaba thabak atusu aikoina tasengna sumle khangma thabak ama oigadabani. Mangna makata na hierarchy aigi iming Katniss Everdeen kawi aigi iyumna District 12 tani ai si Hunger Game masida saruk yaro raba misak amani adubu aina masida ki nanthoraki duga mahangna pita bu mafam adu hundok lami haina nongai taba fongdoli asomna mahangna kasin amada phamduna angau be amako murum sonron leiringai tanja asida nupi amana torch kapsalaktuna Katniss bu kauduna hierarchy Katniss nangna mafam adu phamduna leibe yaroi masida Katniss na khumlaki aina ahingda yam phattaba mang amamang madagi ay manglak na ruri yaragadi ay mafam asida minute mangadang ithanta leijage Katniss ki wafam asida nupi asina hierarchy nasa ado yamna sok thare nang tumda yaroi aikoina nangbu tumba yana bagidamag honagani magi wafam asibu Katniss na yaraktabadagi nupi asina Katniss bu mafam asidagi namduna puthokre mathangi sinda Katniss asi phamongda heptuna leiba si ulagi phamong asidagi hagulaklaga mahakna finiki ka tamna laklei aduga finik pu kauraki Fining na Katniss na hierarchy ay na mafam adura sa tuna pita ga Johanaga kan mapamani adubo ay hawatuna sa pangamdre makoy ani si Capitol da phajan na thamkre ay nakhaluba na makoy asi loina siramlaga ni haibasni Fining na makataraki taseng na mag-ID ay koy si loina siraga ni khalurabani Piniki wafam asida Katniss na mapuning na nungsiba parok padagi mamita ki pidaraki aduga film asiki title asibo ay koy da kaptok na uhalaki mathangi sinda prem na Katniss bu samjed hatuna leiba si ulagi Tanja sida yamna smart oiba nupa ama sangsilaktuna hierarchy aigi iming Colonel Bog kawi District 13 ki security he ani President koina nangbo ahan boina muktang unaba pamli masida Katniss na yam khangning na anowa paw leibra hain hanglaki Colonel Bog na aidi nangbo sumna taki ngaksen malak pani aduga Katniss pu maga loina na chatlasu hierarchy masida ki makoy ani silip ama tuong na laglei Tanja sida Katniss na Colonel Bog ta hierarchy District 13 na si upunda na thuai kre masida kariguma amata lehogdai na koida toina haibi masida Colonel Bog na hierarchy district asigi laimai asi Capitol na bomb thada na upunda na thuai kre adu bai khoi di lanmi ni lainung asida koina matau kram na hingadagi haina tamduna lakli bani lana si ai khoi gi damak tati lepa leite maram masina ne khoina mafam masida training amade sem sabagi thabak sing asi chathaduna lakli ba si Colonel Bog amadi Katniss na sanariba wari asidagi koina khangmangam le madudi District 13 gi miyoi sing asina lainungda makoina saphagadaba mahong kya semgatuna lotuna leiri aduga Capitol hariba mafam asida attack tawna bagidamagta sem saaduna leiri haibasi hauzik makoi lip asidagi komtharaklaga ka amada sangsilagle Katniss bu uba matamda Plutarchna District 13 gi president oiriba Madam Cohen-da Katniss bu masak takli mag asi aikogi miyamna asa kya tawriba aikogi iho asibu lamjing mangamga doriba Mockingjay oigadoriba misakaduni Mockingjay haibasi apikpa yengmada pukning huba ngamba yamna fajaba usek makhal amani usek asibu makoina revolution asigi thauna hapa ngamba miyam sing asibu amata oina punsan mangamba simbal ama oina sijinei maram masina ni Plutarch na Katniss bu Mockingjay ni haina president koina masak takliba asi president koina Katniss bu taram na ogli aduga hierarchy game sing adugi mute minai singi marakta nangna wana khanglam gadabadu khalubada ai taseng na tusungba fawi nangi asok pasing adu khara hena phagat pangamnaba aina ahen mamatam piduna nangmu pothan ma yabani adubu ai khoida madugi matam leitrei nangna force field adubu tian kaptana thugai khiba mikuptagi ai khoigi nation asida akan ma iho kya laglei
district tereta capital bu yaning da bu utuna miyamna akan ma ihau kya sangshilagli hojik miyamna cheliba thona si aikoina makha ta na chelhan mangam labadi aikoina capital da gining kha ta ma soidna ngam gani kariguma miyam gi thona asina han kiduna ihau si sipet haurabadi aikoina pamleba panna si phang mangam loi aduga asiguma tanja si phangnaba hotnabada atopa sahi humdra manga amaga amutangai fadana ngaiba mathau ta gani President koina haning liba si penam control toriba capital gi government asibu inthu bangam naba miyam sing asibu amato ina punsan bagi thabak adu kenis taw haribani kenis na miyam su thona hapa ngam gani haiba si president koina sen athajai adubu pumna makchi gi tayon nabada kenis na tongan ma wafam amoina puthoraki mang hanglaki pita di kamdauba mag haujai hingdun lairibra kenis na hangliba wahang asigi pakhom piba oina plutak na hairaki aikoi su pita gi maram na khangba pami adubu aikoina capital ka paw phawna ba mata ngamdrei hojik aikoina tawgadaba si nang bu miyam da hingli haina khangan gadabani duga nang su capital ga mayok ta chathari bala na sida yawshil lagni haina miyam da khangan gadabani masigi matung da aikoina miyam da thawna hapa ngam gadaba propaganda kya sando gadabani nang na su khalam liba mai asi hojik ti mapung phana sa khal gadabani pluta ke wai sing asi bu kenes na munna ta adun lerami adubo masigi onna taina bada mahakna yam saun hairaki nang na pita bu mafam adu da sirasan haina hundok lama natra ai kan bagi mahuta nang na mahak oina kalam gadabani President koina amu hairaki Mr. Abadin masigi revolution asi aikoi mipum kudimakini masigi damag aikoina akan makholawa madraka tai kenis na president na onsalaga mong yam saun hairaki adu oirabadin na koina pita bukalam gadabani masi hairaga kenis na ka asadag yam saun thokre president na plutak ta onsalaga hairaki nang na aikoi da haiki banupi masa adu mahak asi oiba yaroi nupa masa adu kalaman hena pharam gadabani plutak na amu hairaki natte madam mahak natana aikoina pamliba si kanaguma mesak amatana tawbangam loi magi aseng mayang na ba si kanano haiba mayak sing na khangan si aduga capital na district 12 pu upunta na thugai ki haiba simangona ning singan si magi wafam asida president koina mo hairaki kenis na magi aseng mayang na ba du kanano haiba mayak sing na khangi ge masida saruk yaro badagi magi wakhan na si hong kre aduna ai koina pamli ba si mahak na tawbangam laroi plutak na yam confident oina mo hairaki madam president ai koi mioi ba si ai koi apa ma dohana kaidong na uthok tabani kenis ki asawa si capital om da onsin na ba khona si Jahi kaya district sing asida ki tribute sing asi khangatuna hangge masida saruk yaduna amaga hatok na halibani khoisaw na raba miyam sing asibu ai koina ama tawina punsina pa khona si ai koina hangge masida uringe manungda miyam na kenis punungsi aduga mahaki matung induna satli haiba si ai koina uba phangkrabani plutak na makata rakhi kenis pu district 12 ta tha si magi uphunta na thugai khraba mayum ase amuktang uhan si masi oirabadi magi wakhan ase soidana honglakani magi wafam asida president koina yaning ba utuna Kenis pu magi pongna pham oriba district 12 ta chatnaba ayaba pi khrei mathangi sinda spacecraft amana kenis pu district 12 ta pu na lagle aduga capital na bomb thada don thugai khraba mapham asigi phibam asibu kenis ta yenghalambe magna mapham asida changduna yengloba matamda mioi kayagi yamna pasaru sing asita don leiba si ure yenghaidraba phibam sing asi ubda kenis masa pu mathak thang nigle aduga makhong asi su thang na chatpa ngamdre masigi mathangda kenis na makoin hana lerama Victor village ta munglagle aduga man hana sijanarama posai khara bag amada hapsille tanjas na magi tunglom da posai khara inthuki bagi khonjal tarakhi masida kenis ase khangpre khanglami mangna onthok tona yengloba matam dadi mahaki manang nupi prem na luna loijaba hodong adu oiramki hodong asibu kenis na bag asida hapsin kre mathangi sinda president snon na miyam na tibigi khuthang na kariguma khara khanghan ba si ulagi Magna hairi amam magi numi sing asi lore ba matungda ai koina amaga tengmang na duna ai koi ki shanti asibu purak pangam khiwani masigi dama ai koina law and order asibu ikai khuna bam thogi adubo handak numit kharani asida tongan mamham sing ihau ka sa tharakli thodok sing asi quarter quel haibadi 175th suba hunger game da mioi kharana sa tharaki ba thodok sing asiga mari leina na sa tharakpani asigumba yekai thugai bagi thabak sing asi sa tharakli ba mioi sing asina ai koi bu la na ukhiwani President makata rakhi aikoi gi capital asi miyang muya nakibagi matung ina CM kibani aikoi gi heart blood na supply tawugumna district khudimang na capital gi darka laiba khudimang piri bani aduga masigi tawiman khangma oina capital na miyang ki punsi ngak shen na thamli bani nakoina tabak sudrabadi aikoi gi capital gi system asibu khudong thibada ta ga dori bani capital asina penem gi heart ni heart rawdana karigum amata hingmangam loi masi hairaga makokta amuba phina kupsalawa makut punsalaba nupa khara khuru kundna miyam ge mangna leiba si ulaki aduga president hairakhi nakwagi mangna leiba criminal asina Mockingjay gi symbol asibu iho asigi symbol oin sijnai maram asina Mockingjay gi symbol asi sijna ba thinglei masibu ek param misak adubu shiba gi cherak pi gani
justice athuma matamda phangangani aduga law and order so hanagumna hanjalhangani masibu thawsadaba mioising adu makhoi aroiba mana pigani haibadi shibagi cheirak pigani masiek haibaga nupasing asibu nomaina kaptuna hatokre masigi mathangda Kenisna mayumda halakpagi shin ase ulagi Kenisna magi mama amadi premna lairiba ka asura sangsilakpa matamda haudong aduna konglaki premna sangsilaktuna haudong asibu beg asigi lauthokle aduga yam nongshina konbirami Kenisna magi mapagi photo asibu mama da khusinari magi mama na hairaki mapam ase asuki matek section mani makoina haudong asi mapam asida lai khangkhrabadi kari tawrakadabna haibadu ai khangde mathangi shinda gelga Kenisga dining room amada kariguma khara sanaba phamduna leibasi ulagi tanjasda capital dagi paw ama tv da sandoragle tv asidagi season hairaki aigi iming season filament kawi adom se fana sawa mi oishanu adom matawri bathabak ado fana maru oibu oishanu adom ngahaktang lepi ko maramdi nangna masi soidana yengba pamgani nakoina quarter quil da kari thokibagi haibagi khangning ba maloina dona lakhibani ngasidi thawdok adugi matangda aikoida wapam khara phongdoknabagi damakta special guest ama laijare masi hairaga season Peter bu kauthoraki Peter uba matamda Kenis ki thamoi asi awa nuaina pik thankhre magna tv asigi manakta changchenduna Peter bu munna yengna leirami season hairaki Peter game aduga ehingda kari thokibagi haibasi miyamna pawdamu Peter na game adugi manungda aingonda khwaidagi mama leiba posak amakak leiki Kenis bu kan mahaibasidagi hena mama leiba posak amata aingonda leite Kenis na elai adu thadokuna satkrase haibadu aina ilamlabadi hena pharamgadabni haina Peter na phongdokli Sizarna adudi nangso BT gi plan adu da thukira haina hanglaki Peter na thu de aina elai aduga punna satminaba pamadagi thawdok adu thokhibadi ikhang khangawduna force field adu pokhairakhibani hairaki masida Sizarna force field adu Kenis na 10 kaptuna thukai khibani maksulan horiba rebel sing adugi marakta yawba misak amani maki wafam asibu Peter na yakhide aduga hairaki Johanna na Kenis ki makokta thomkhiba amadi force field adu pokhairak matamda Kenis na paithoktuna takhiba adu suplani haiga doribra aikoina plan asigi matangda kariguma amata khangki daina Peter na sauna phongdokli Caesar na Peter ga sawa su phatharami aduga topic asibu change tawkre magna hairaki Peter hojik lairiba miyam gi tandu loita daba punsi asigi matangda nangna wafam kara phongdok pangam gadra Peter na hoi ai haigi hairaga miyam da magi oiba wafam kara phongdok pahoraki magna hairaki tv asibu yengbiriba mipum kudimangna civil war ge wakhal asi thadok piu civil war na aikoida purakadaba khudong tingai oiba thodok sing ase amuktang khanduna yengbiu matam amada aikoi si warna maram oirga mutpagi phibamda leirurabani hojik leiriba mising asisu yama nate aduna yaragadi hingsa gi thabak asi thadok piu hana sunabana ohong amata purak pangam gadaba nate maki wafam asida tv yengliba miyam sing asi sawba horakle miyam sing asina mahaksu capital gi mioi ga chap manare leibak asibu mangna bhon abada mahaksu yaure haina akan makholau lauraki mag asi traitor ni aduna thauri yanduna hatkadabni haiba wafam phawa hairaki masida Kenis asi taba ngamlaktabadagi kasgi mapana chenthokre aduga atopa ka amada phamduna leirami masida gelna sangsilakna hairaki mahak ase adu hakna phattaba mioi demande Kenis na hanglaki aduga karigino mahak na ceasefire gi wafam ase hairibadi gelna makhata rakhi wafam ase Peter da makoina namduna haihanba oigani natraga nangmu kanma ngamnaba Peter na haikiba oiramba su yai matangi sinda Kenis na mamangi parta Peter na mabu sangduna laikiba thawdok amabu maki mamangda urakpadagi khangpre khangduna hawulaki masida maram oiraga tumduna leramba primasi su hawulagle aduga masieda tumba yadrabra haina hanglaki masigi manakta sangsilaga primna hairaki kaidawri ise naki aningba pama kudima ingonda hayu naki arona thop kudima aina kanada su haidok loi aikoigi ima fawda naki apama do aina haidok loi masida Kenis na hairaki aina capital bu tukasariba asigumna kanaguma misak ambatana tukusaram loi aina president coin amade plutak bu mateng pangma pami adubu aikoina war ase mai paklabadi Peter na kamdauba mag asi capital da su sep oidi aduga mafam asida su sep oidi haina Kenis na maki manang tupi prem da nungai tana phongdokli maki wafam asida prem na hairaki nangse makoina kayamu yamna maru oibage haibase nangna khanglamgani haibase ai thajade nangna kariguma ama pamlabadi madu makoida hangadabani nangi apama khudemak makoina soidana pirakani haina prem na phongdokli prem gi suggestive oiba wafam asigi damakta Kenis na prem little dak aina nungsina kaurami aduga hairaki aina nangmu khara khara toina hawdokpa mathau tari matangi sinda Kenis na president ga plutaka unaba si ulagi Kenis na hairi aina koina pama Mockingjay adu oiragi haina leble adubu aina haiba wafam kharadi na koina yaba mathau tari Kenis na makatari Peter Johanna amadi enibu yariba makai athuba matamda kanbiu kariguma makhoi bu kan mangamlabadi aikoi gumna makhoi su agi kang amata yawdna mafam asida leibi hanbiu kariguma makhangi dandi amata pibiganu
Masida President no haina pakhom pirakhi masigi maramdi Peter bu miyamna traitor ni phasi yanduna halu haina kan makolau lau krabani tanja sida Kenisna mahaki anam kan mi mataw adu amuk ulagle Kenisna hairaki makoy maral amata laite nakoy na makoy bu mafam adu hundok lamani makoy na haliba amadi tawriba punam magasi makoy masahing mangam na bagna magta tawribani masida President miyoy amana district 13 da demand tawba yadi issue ama bu khanan na bagidamag aikhoy gi tribunals lay maduda aikhoy na asum aran punam mag adu warep naga dawribani hairaki maki wafam masida Kenisna amuk hairaki Hunger game da mai pak da miyoy khudi mangak pi shenbi gadavani District 13 gi miya mamang da wafam asibu lak thok kadavani masibu nang amadi nangi government na daita law gadavani masi ngamdrabadi ai nataba atopa Mockingjay amathi mathau tagani hairaki lutak na Kenis ki wai asibu thagalaki aduga hairaki mahag asin ain haikiba Mockingjay adu Madam President ai koina lana si tawuda sonthariba si miyam gi thajaba watpadagini miyam gi thajaba si lainabagi daita si Kenis na law gadoribani Lan gi matamdadi tangai fadrabadi akoina semkiba niyom kanglon sin asi sendok sin bin tawnariba ngaktani aduna Kenis ki wafam asi yakra hairaki President nang hak tomina lairaga hairaki Kenis nang apama topa condition kari lairi Kenis na mana pari wasi asida yengli aduga hairaki maki manaw nupi prim gi hawdong asi busu mafam asida thamba yahan biu President koina sum hak na hariba wafam asida ayaba pikre mathangda plutang na ifi gi manakta sangdun hairaki Kenis na tawudriba thabak asida nahak su saruk yabiu adubu ifi na mahak asi capital dagi pharak palan pha amani khanmadagi ka asidagi hendo haiba yakide lutang na makhata na hairaki fari aduri nang na yadrabani na nangi mausin mangamba topa misak amathirage masida ifi na hairaki Kenis pu masak mon khangma miyoy amata mafam masida laite nangna fana kana thira pusu phang mangam loi hana phongdok pagaloina na plutaki wafam asibu mahak na yarage hana phongdokli masigi mathangda President koina district 13 gi yamlaba miyamna wafam khara thamli Bang hairi sillaba dongi matam gaya kaithok kituna mafam asida punbagi damak adom muthagat sari Kenis na district 13 gi miyam sing asi punsen bagi thabak adu mahak na tawragani mahak asi ngasidagi aikhoi gi Mockingjay oiragani masigi damak aikoina mahaki apamagi matung ina Peter Johanna amadi enibu anga mapamai puthokna kanna bahonagani aduga makoi busu kariguma makhan amata gi punishment pi roi masida miyam sing asina Peter si traitor ni dandi pi da bayaro haina lauslaki President na makataraki kariguma Kenis na aikoina pamli basi thungan mangamdrabadi aikoina yanakhiba wafam asi tokthokani aroibada President koina magi speech asibu miyam na puning jang na tapagi damang thagat pa phongduraki aduga masa masa gi thabak ta mai onsin na bahairaki masigi mathangda ifina dining room amada famduna leiringai Kenis amadi gel sangsilaki Kenis na ifi uba matamda yam harau jeremi aduga ifi bu nungsina konsilami Kenis na hanglaki makoina nangbusu kanduna mafam asida purak libra ifina makoina di adum na hai adubu aidi mafam asida sangda pam laugduna lairivani aduga mafam asi yamna sekshile magi apama mata phang mangam de haina su phongdokli masi hairaga yam section na thamba file ama ifina Kenis na piduna yanghalami file asida Kenis na set ki dress ki design sing asi loina yektuna thamlam le masida ki Kenis na file asi sinana thamlam mani haibe si khang mangam khre sinagi file asu bo makoina mangona kusinnarakpa asidagi Kenis na singna ba pharok padagi sina lai kidraba haina hanglaki ifina hairaki hoi mahak lai kidre file asin hakna Mockingjay orgi haina leptri fawwa nangona kusinnaganu haina sinana plutakta wasak handuna kusinnaramani file asida yekliba dress ki design asi Mockingjay orgi droba misak aduna set kadaba dress ki design ni Sinana revolution asida yam thajaramani maruoina nangbu yam chena thajaramani mathangi shinda miyamgi thauna hapangam gadaba mepung kudimak pulan asida saruk yabiu haina paujel puba video amanamli Kenis na yamna fajaba langi fijon setlaga studio asigi manungda lebli aduga video asida tawgadaba kudimak adu plutak na mangona haidna khangalami tawgadabu Kenis na tawthorpa kudimak asi phagi loina tare makoina pam adumak taw haiba yadre masida plutak na akan ma khonjelda Kenis nang haujik lairiba mafam asi lan pham ni haina khangadabani aduga wahai kudimak thauna laina thamoidagi haigadabani haina lauraki aduga mahangna sumna lauro asigi damak ta sungak piu haina Kenis ta haijerami video asina mangamnaba makoina kayar khana try dauki mamai thangdadi usina sin makoina video amanam mangamle makoina video asibu kapthoktuna yengli adubu video asi makoina hek pa ma video haibadadi oidre Masidagi hemis na masidagi hena fajaba video amana mangamnaba mahakna wahang kaya hanglagle hemis na haraki Kenis na tawkiba karam mathabak singda adom yam thamoy sokpa phawkibagi ifina khumlaki mahakna manaw nupi prem ge mahut sinduna Hunger game na saruk yagi haina tholakpa matamda ai asuki matik thamoy sokpa phawki
Aduga runa sikiba matamda Kenis na faukiba amadi mahakna rugi thawai na ingna pothaba ngamnabagidamag nauksom isay sakpa matamda mipum khudimag na thamoy sokpa faukibani. Hemis na hanglaki thawdoksing adudagi akoina tamba yariba si karino aduga akoina kamdauna miyamgi pukning busing chen mangamgadoribano. Biti na hairaki thawdoksing adu Kenis ki thamoy bu sokhan mangamba thawdok ngaktani kanaguma amatana asomna taw haina iraga pikiba natte. Masida Hemis na hairaki madumang ni ay nataba pamlibasu. Fazaba wahi wata makeup amadi lan ki safilan phigi dress na miyamgi pukning mujoy to wangamoy. Mahakpo lanpham na thasi maki thamoy da pharakpa wafam sing adu miyam na paudam hansi. Masida President koina hairaki train tawdaba misam amaboy koina lanpham da kamdaw na thagadribano. Maki asoy angam thokaloi haibagi daita do aina lawbang amloy. Kenis na hairaki madugi daita do lawbagi mathaw tadi aina mafam adu satpa pami. President na kariguma nang na sikrabadi kamdaw ba hain hanglaki. Kenis na hairaki aina sikrab sumadugi video namo aduga miyam na uhallu. Masi urabdi miyam na lana sa kimapangan soy na haplakani. Matanggi sinda bitina gel amadi Kenis buka amada pusalagli. Aduga mahang na makoy gida magsa atun thamliba ten na sibuyang halami. Aduga hairaki gel ten na sinanggini. Nang su Kenis kiti masida yawro kadabni na ten na sibutray itaw. Gel na ten na sibulakwali aduga target amada EM taw na layrami. Ten na sinasu target asibu sapsa na thuwa mangamlay. Matangda bitina Kenis kiso ten na mapiri aduga hairaki. Ten asi yamna phajaba makti oidre adubu masi langidamagta semkhibani. Aduga ten asida sijinnagdaba tongan matenjai makan ahum Kenis da bitina taklami. Masigi mathangda Colonel Bok amadi Kenis kuchu kulai ningthijana thama mafam amada sanglakli. Kenis na hairi asuk yama kuchu kulai leiraga nakoina district sing asibu mathan inthoktuna thamli. Colonel Bok na hairaki aikhoisu mamingtagi oina hinglibani. Aikoina district ataygi mateng yawduna capital da attack tawanga magi thawna leite. Kadiguma aikoina capital da attack tawrurabadi masidagi saruk ani hena makoina aikoida attack tawrokani. Masina maram oiraga district 13 da kariguma amata lehawdaba yai. Aduga aikoigi lan asibu mai pakle haina lawbinaba kanaguma amata lehawraroi. Masida Kenis na hairaki nang hairiba wafam asiga Peter na haikiba aduga kari khenaribagi. Peter na lan asi tawrabadi aikoi myoiba si mutkiba yai. Aduna lan asi tawduna ba phongdokhibani. Masi haibagidamag Peter bu nakoina traitor ni leibak asibu mangna phonaba misak ni haina maran sibikhibani. Asomna wari chatna lakpa sina haujik makoi hovercraft amagi manakta yoksilakle. Plutak na hovercraft asida tongliba myoising asibu Kenis na masak tagli. Masigi mathangda hovercraft asi log tawsankre aduga paiba horakle. Kenis na Polax ko nupa asida onsan na hanglaki. Nakoi loina magcapital dagira Plutak na nakoi bukalak Masida Kristan hairaki wari watai sabagi asa adu di mangonagi tawiruranu. Capital na mahaki maray asi kaktat krabani. Aduga aikoi asi Plutak na kalaki sunati. Lana sigida amadi nanggida magkanduna aikoi na mapam asida siya lakibani. Hovercraft asi district item na pa idun lakli aduga pibam thina soklama mapam amada khamle. Makoi na district it kalibagi maramdi nong ini gi mamang na district asi ki military base pumba capital na bomb thada dana thuai krabani. Mapam asi amuk hana attack tawroklaroi aduna Kenis ta khara safagani khanmadagi makoina district asida laklibani. Makoi hazik hovercraft asidagi komtharakle aduga Colonel Bok na nupi amabu Kenis ta masak tagli. Colonel na hairaki mahak asi district 8 ki commander ni maming na Peller kawi. Peller na Kenis ta hairaki aikoina din hak asi sikre haina khalurabani. Colonel Bok na hairaki thawdok aduna mahak yam thina sokye adubu haujukti mahak mapung phana phagat pangamle. Nangi soktuna leiriba miyam sing asigi phibam asibu mahakna yengsinba laklibani. Commander Peller na mahaki asokpa miyoi sing asibu Kenis ta yengalami. Miyoi kaya mapam asida soktuna leiba si ubuda Kenis thamoy kairi. Aduga Krisida da hairaki. Mapam asida video namganu aina asokpa sing asibu mateng pang mangamloy. Krisida na mahaki wapam asibu yare aduga hairaki. Asokpa sing asigi thawnak oinaba nang haujiksu hingnu leiri haiba si makoi da khangalamu. Maski mathangda Kenis na asokpa sing asigi marakta sangchen bahawrakle. Kenis bu uba matamda langno leramliba miyam sing asi tumin tumilay na kre aduga hawalagle. Nupi masa amana Kenis bu kawrakhi aduga mapam asida nahak na kaidawribano haina hanglaki. Kenis na hairaki ay nakoy bu unaba laklibani. Ahan orabi nupi amana mo hairaki nang namiron kiba angang adu di kadai da satkrabagi. Masida Kenis na ay na angang adu mahangan kre. Haibadi thasuringay da angang adu mahangan kre haina bakompiraki. Taseng madi Kenis sa miron kiba natte mamangi pata Peter na hanggar game pangtok pa si tingmangam na ba Kenis pumirole haina haijan kibani. Nupa masa am na muhang laki Kenis nang su akoy gida maglaan asida saruk yaribra.
Kenisna hoi aisu na khoi damak lan si mayok na ribani aduga han malai tana mahaki khongjang asi sangsin ki gani haina phongdokli maki wafam asida myam sing asi thauna ama lagle haujukti makhoi gi saina kon asi loina kaw khibagum tawre makhoi khusa ahum asi lonsan aduna Kenis kada mama khoi chu lepli haina thanga tuna ulakhi nakan amarom dana Kenisna district aitel lakhi bagi camera footage asibu kap thok tuna president snow da yenghalli president na video asibu zoom tawsuna ba hairakhi video asi zoom tawsunduna nupi asibu Kenis la haina check tawri haujukti president snow na nupi asi Kenis ni haiba mayak seng na khangma ngamkhre president hairakhi hospital asida lairiba mipum kudimak laiba ka si mangna hotna bada yaw misak amani haina khangadabani aduga Kenis ka pulubagidamak makhoi su kari saina kon phang magi haibida makhoi bu su khangalo haina ya thang pirakhi nakan amarom dana Kenis ki group asina hospital asida ki tholak laga khara lapna lagle tanjas da bomber sing paisalakle haiba ki siginan pirakhi Colonel Bokna masida ki ngakthokpa ngamna ba mafam thi se hairakhi masida ki commander pela na makhoi bu bunker amada position chen salakle aduga makoina chen graba mafam adu taklami adubu Kenisna nongmai kapna riba mafam asomda wena chen salakle aduga wal amagi marom na lotun na yenglami Colonel Bokna Kenis bu wal asida ki lapna laina ba hairakhi adubu ikhang khangawduna makhoi ki manakta bom thadarakpadagi gel amadi Kenis asi paithokduna tare laibak phabadi makhoi animak yamna sokpa haibadu oihaudre hauji makhoi anima hawalagle aduga bomber sing asina pariba sibu munna yengra lerami Kenisna hujukti bomber asina pariba si hospital ani aduga makoina circle amagi mawngna koro koidna paidna leiri haibasi Kenisna khangma ngamkhre Kenisna gelbu magi matung inrakna bahairam laga awangma building amanda kakhatkre bomber sing asina makoida su nongmai round kya kapsulagli circle amagi mawngda bomber sing asina koro koina paidna attack kya chatharakli aduga hospital asi su bom thadaduna thugai khre bomber ani hojik Kenis amadi gel tamna paichlagli makoina bomber asibu biti na birakhiba khulai asi sijinaduna aim tawduna laikhre bomber sing asina makoi gi manak hek yaksalakpaga makoina kapthaduna thugai khre makoi ani hojik building asigi makada komtharakle aduga hospital adugi manak tamna lagli adubu hospital asidi maina pungtum tumna chaktuna leramle masi ubada Kenis ki thamoi asi asuki matik sokle masida Krisdan hairakhi Kenis hojik nangi mitmangna thokleba thodok sing asi myamna khanghallu aduga video namgadriba nupa asi sem sahan khre aduga Kenisna magi oiba wafam khara miyamna phongdu haina hairakhi Kenisna yam thamoi sokpa mawngda kaptuna hairakhi capital ge mayokta lan horiba khudimangna ai hojik su hingduna leiri haibasi khangbiu aina hojik lepliba mafam asi district aitani mafam asi hojikta capital na bom thadaduna pungthu thugai khre kuchu khulai paijadraba nupi angang amadi soklaba ahan kaya su hospital asida bom thadaduna loina hatok pikre kariguma nangna capital na khoi ge dama afaba thabak tawbidakani haina khallabadi nang nasana namthak tawjere haibasi khangadabani hojiki nakoina makhoi asi kanano makoina kari tawri haibasi nakoina loina khanglaba natra masi hairaga Kenisna bom thadaduna thuai khraba mafam asibu miyamna yengu haina mai saklabu phuntana kairaba mafam asibu khudomina thinduna yanghalami adu hairakhi masini capital na khoida tawriba asi masigi dama khoina makhoi gi mayokta lan haugadabani masi hairaga Kenisna president Snow da message piba oina akan mafam khara su thamlaki Kenisna hairakhi president nangna khoibu otpa yai akhoi ki district sing asibu loina thugai khiba yai adubu haujikti nangi namit adun uraba natra mai ase sak pa horabani kariguma khoibu mai sak labadi nangsu akhoi ga loina na mai sak kan haiba sinangna kauroi dabani wafam sing ase hairam laga Kenis jam thamoi sokpa mawng da khuru kullaga kaptuna laikre matangi senda Kenis ke video asibu kapthoktuna president koina amadi district 13 ge myam sing asini yengli video asida Kenisna thamoi sokna haikhiba amadi makoina bomber ani ten kapton thugai khiba sibu olli aduga video asigi aroiba sarukta Mockingjay ge logo asi utuna myambu lan asida saruk yabiyo haijarakhi myam sing asina video asida apen mapokpadagi khubak hauna khuraki aduga Kenis pu thagat pirami haujik president koina myamna wafam khara thamlagli president hairi yasina bhai basi yauduna koina thabak amada khomang jausun bangam loi kathokpa yauduna koina mai pakpa matangam loi adubu haujik ai inakta Mockingjay leptuna leire president Kenis ke makut asi paidno thangalaga hairakhi haujik ai khoi gi matam lagle Kenis ke video asibu district khudimakta kapthoktuna yenghangani aduga lan asibu saruk yabiyo haijagani haujikti ai khoi gi matam chupagi oina ningsingduna leigadaba elai ama semlagani president gi wafam asida miyamna thauna ama lagle makoi su lan asigida maksem sare haibagi mawngda hauna lauduna laikre matangi senda thabak subam ama ulagi aduga nupi amagi khonjel na asumna hairi president Snow gi order dagi ai koina pot puthokpagi sang asi hengat pangam lei
ꯍꯧꯖꯤꯛ ꯄꯨꯊꯣꯛꯂꯤꯕ ꯆꯥꯡ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯄꯨꯊꯣꯛꯄ ꯉꯝꯅꯕ ꯊꯕꯛ ꯁꯨꯕꯒꯤ ꯃꯇꯝ ꯑꯁꯤ ꯄꯨꯡ 2 ꯑꯃꯒꯤ ꯍꯦꯟꯒꯠꯂꯒꯅꯤ ꯑꯗꯨꯒ ꯌꯥꯝꯂꯕ ꯁꯤꯟꯃꯤ ꯀꯌꯥ ꯎꯃꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯥꯟꯃꯤꯁꯤꯡꯅ ꯉꯥꯛꯇꯨꯅ ꯄꯨꯁꯜꯂꯛꯂꯤ ꯈꯔ ꯆꯦꯟꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯃꯅ ꯃꯣꯀꯤꯡꯖꯦꯅ ꯈꯣꯡꯕꯒꯨꯝꯅ ꯍꯨꯏ ꯈꯣꯡꯂꯛꯈꯤ ꯃꯁꯤꯗꯒꯤ ꯁꯤꯟꯃꯤꯁꯤꯡ ꯑꯁꯤꯅ ꯌꯥꯡꯅ ꯆꯦꯟꯕ ꯍꯧꯔꯛꯂꯦ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅꯁꯨ ꯃꯈꯣꯏꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯄ ꯍꯧꯔꯛꯂꯦ ꯁꯤꯟꯃꯤ ꯈꯔꯗꯤ ꯋꯥꯡꯂꯕ ꯎꯁꯤꯡ ꯑꯁꯤꯗ ꯀꯥꯈꯠꯇꯨꯅ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯕꯨ ꯀꯥꯞꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯃꯈꯥꯗ ꯉꯥꯏꯔꯤ ꯇꯟꯖꯥ ꯑꯁꯤꯗ ꯎꯊꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯀꯦꯅꯤꯁꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏ ꯃꯩ ꯆꯥꯛꯂꯕꯗꯤ ꯅꯈꯣꯏꯁꯨ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯃꯩ ꯆꯥꯛꯀꯅꯤ ꯃꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯔꯤꯃꯣꯠ ꯑꯁꯤ ꯅꯝꯗꯨꯅ ꯃꯈꯥꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯕꯣꯝ ꯄꯣꯈꯥꯏꯍꯟꯗꯨꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯂꯦ ꯁꯤꯟꯃꯤꯁꯤꯡ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯟꯅ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯊꯝꯂꯝꯂꯦ ꯑꯗꯨꯒ ꯀꯦꯅꯤꯁꯀꯤ ꯚꯤꯗꯤꯑꯣ ꯑꯁꯤꯁꯨ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯗ ꯀꯥꯞꯊꯣꯛꯇꯨꯅ ꯌꯦꯡꯍꯟꯈ꯭ꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯀꯟꯕ ꯏꯍꯧ ꯀꯌꯥ ꯆꯪꯁꯤꯜꯂꯛꯂꯦ ꯍꯥꯏꯕꯁꯤ